हाइजे हुजिकांसिदि अखोगी सेसा स्किन न्यूट्रिशन हना ओंदग्रेबको अदे स्किन न्यूट्रिशन सिदा अखोइना कई कई दरकार लेगे हाय कांदा अखोगी स्किन स्टेसा अवाद अपा मयाम से मेंशन बनेबा अदगी होय अखोई लीडर्स मयामनसु पनबीगरे अखोई हक्सांग मनुंग से फत्रगदी अखोगी माइथोंग से फजदेन हायनाको अदो अखोइना हक्सांग मनुंग फरे हायरगसो अखोइना स्किन केयर से लौद्रगदी फजबसे यौदे हायबको होय कुचु कुमेन थोगसु असागी अखोगी यूवी रे रेडिएशन अदगी पोल्यूटेंट्स मयाम सिना मरम मोइदना स्किन दा मयाम सुक्सन भाई तारेको अदुदुना अखोइना स्किन से यामना केयर लौबा मसंगेबा अदुना नुपी ओइबि अखोइनासु हेना केयर से लौबसना हेना फै हेना सुखलेको आइदि नुपी हाबसे हेक माइथोंग जे उबा मतमदा अखोगी सक्सिदा फजबा थीबा हाइजे अखोइ माइथोंग जे थीरगदी स्किन जे थीरगदी सक्से फना फजरगसु फजबा सक्से याम मांगहन भाई तारे अदुदुना अखोइना स्किन केयर स्किन न्यूट्रिशन सिदा कइनो हाय कांदा अखोइना अवाद अपा मयाम हापसन भाई से कई कई हापतुनो हाय कांदा अखोई विटामिन्स अदगी मिनरल्स कार्बोहाइड्रेट फैट्स सिना सिंगबा मयाम से लोइन अखोई माइस हापसन दुइनेबा हाइदि अखोइना इसा इथंदा सागी सही याम खलकबै मतुंगिना खुइजलकपा अदगी स्किन से दलोइसलकपा मोसलकपा मयाम से हाइबा अखोइगी स्किन केयर से लौरगदी माई मागी अखोइगी मतुंगिना सेंगतोकपा अदगी के हापसन बसे तौरकदोइनेबा अद मरुइना अखोइगी स्किन दा चांगिसे अखोइगी विटामिन्स दा हारगना विटामिन ए सी ई बी डी काइना सुमाइ लेरिए सी हापसन बिबा अदगी मिनरल्स हारगना अखोइगी जिंक कुंबा सेलेनियम सुमा मयाम अमा लेग्रेबा सिदा अखोइना मयाम कुपथाबरम दा चखरेबको अद अखोइना मरुइना कनो तौदोइसे अखोइगी विटामिन ए से यावरगदि अखोइगी सेल प्रोडक्शन सिदा स्किन की सेल प्रोडक्शन सिदा मतेंग पांगदोइने अदगी विटामिन सी अद मयामना खंगना लेरे अखोइगी मासे पावरफुल एंटीऑक्सीडेंट ने मासना अखोइगी कोलाजेन से पुथोलगा अदगी माइ से इलास्टिन से हेंगललगा माइ से फहंदोइनेबा अदुमाइना सुमाइना सोम मयाम से हापसलकांदा अखोइगी एमवेसेसा अखोइगी स्किन केयर गिदा मखन से अनि ले हाइतारेने अखोइगी एटीट्यूड हाइबमा खरा अखोइगी लो प्राइस ओइबा हाइतारे फदियाम फबा एटीट्यूड हाइबमा आर्टिस्ट्री हाइबमा लेइबको अदसेसा एटीट्यूड सिदसु अदुम फै अखोइगी स्किन केयर दि लौजनिंगबा अदुगा अखोइगी कनो तौबा हाइतारेने पैसा से फरक ताबनी खंगदे अमनी खंगदे हेक तौबा अदुगुम्बा अखोइ स्किन केयर दि लौजनिंगबा अदुगा माइगिदी साइगी यामना पैसा यामना एफोर्ट तौबा ngamjadaba आइदी फैमिली की प्रॉब्लम ओइरो अमा ओइरो हेक्ता तौबजिना अखोइना सुंबदना अखोइना बिजनेस तौबा कांदा साइगी एटीट्यूड की सेट से सिमा अदुम हाइबीबा याइबको अदगी मु खरा अखोइगी पैसा खरा अदुम खरा कोंबा कांगुदना मु आर्टिस्ट्री से अखोइना वारी साबा याइबा अदुन हुसिकी हाइबा अखोइना स्किन केयर दा चंगबा पुनमक से अखोइगी हाइबा अखोइगी एमवे की लेजरीबा स्किन केयर की प्रोडक्ट सिंगसिदा लोइना यावे हाइ तारेको अदुदुना ngसाइगी अखोइगी आर्टिस्ट्री की स्टेज अखोइना अहामबदा अखोइना क्लींजर जेल रिन्यूइंग क्लींजर जेल अना अखोइगी रिन्यूइंग की सेट ले हाइ तारेको अखोइसे सही सही की मतुंगिना खाइदु एसेट सिंगसे अदो अखोइ सही 20 to 30 प्लस किना अखोइगी के हाइ तारे बैलेंसिंग हाइड्रेटिंग काइना हसागी स्किन सिंगसे ऑयली ओइबा अदगी ड्राई ओइबा माइ माइ मतुंगिना अखोइना सिजनबम से पी हाइ तारेको अदुबु 30 प्लस अखोइ 40 साइना हाइरप कांसदा अखोइना सगी रिन्यूइंग की सेट से सिजनबना यामना अखोइदा माइदा काना हले हाइ तारेको अदुदना ngasi aina tawjagadoriba kanosina akhoi रिन्यूइंग रीएक्टिवेशन क्रीम अखोई नाइट क्रीम से मसी से अखोई सिजनबा कांदा कमाइना आई इसाजु सिजनजै अदुना सी सिजनबा कांदा याम नुंगाई हाइ तारेको मासे क्रीमी व्हाइट ओए अदुगा मासे अखोइगी मा सिजनबा कांदा अखोइगी माइदा खुइबा खुइथबा लेरंबा अदगी अखोइगी पिसुम सुफम अदगी फाइन लाइन मयाम अमा लाकपा कांसे वारी लाइन लाकपा अदगी माइदा अदगी अखोइ नोकपगी रिंकल लैबा खोटपा सुम मयाम से सी से रेगुलर ओइना सिजनरगदी अखोइदा काना हलेबको अदो मासे सुम अखोइना कानारिजे कई कई यावगेना अखोइना सुम कनो तौजरब कांदा मासे मंगोन सिदा अखोइगी हाइलुरानिक एसिड अना मा यावेबको मसी यावबसिना मरम ओरकांदा अखोइगी माइदा अखोइगी मॉइस्चर से माना फाजलगा थंबा हाइ तारे अखोइगी माइ से अखोइ माइथोंग सिदा थोट थोट लाउबा मा यावरगा लेहनबा हाइ तारे मा सिजनबा कांदा को अदगी मंगोंदा अखोइगी रोजमेरी ना मयामनसु खंबिरामने अखोइगी लई पांबी से पांबीसी की मना से सिदगी अखोइना एक्सट्रैक्ट तौरगा सेमबसिना करी करी काना हंगे अखोइ स्किन दा हाइ कांदा अखोइगी स्किन बैरियर हाइ तारेने अखोइगी स्किन की लायर सिंग से आउटर मोस्ट लायर हाइ तारेने सिदैसिदा अखोइगी
ꯃꯣꯏꯆꯔꯁꯦ ꯑꯗꯨꯝ ꯂꯣꯡ ꯂꯥꯁꯇꯤꯡ ꯊꯝꯃꯒ ꯃꯥꯏꯁꯦ ꯌꯥꯝꯅ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯁ꯭ꯀꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯠ ꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯥꯏꯅꯠꯁ ꯂꯤꯞꯀꯨꯝꯕ ꯇꯔꯃꯔꯤꯛ ꯑꯗꯒꯤꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤ ꯑꯣꯂꯤꯞ ꯐ꯭ꯂꯥꯋꯔ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤ ꯁꯤꯖꯤꯟꯅꯕꯁꯤꯅꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ 600%ꯁꯦ ꯑꯩꯈꯣꯏ ꯌꯨꯠꯐꯨꯜ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ ꯑꯗꯨꯝ 30-40 ꯌꯧꯁꯜꯂꯛꯑꯗꯤ ꯃꯥꯏꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏ ꯌꯨꯠꯐꯨꯜ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯃꯇꯝꯒꯤꯗꯨꯗꯒꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩꯗꯅꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯌꯨꯠꯐꯨꯜ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯐꯣꯏꯗꯒꯤ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯠ ꯒ꯭ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯄꯣꯃꯦꯒ꯭ꯔꯥꯃꯦꯠ ꯒ꯭ꯔꯥꯎꯟꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯌꯥꯎꯕꯁꯤꯅ ꯀꯩꯗꯧꯍꯟꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯏꯔꯤꯇꯦꯁꯟ ꯊꯣꯛꯍꯟꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯇꯦꯟꯅ ꯃꯣꯠꯍꯟꯕꯒꯨꯝꯕꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯥꯟꯅꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯡꯁꯦ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯥꯏꯠ ꯀ꯭ꯔꯤꯝꯁꯦ ꯁꯤꯖꯤꯟꯅꯕꯁꯤꯅ ꯀꯩ ꯀꯥꯟꯅꯍꯟꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯗꯦ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯔꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗꯩꯁꯤꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅꯤ ꯈꯪꯗꯦ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯐꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ SPF 30 ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯖꯤꯟꯅꯕꯁꯤꯅꯁꯨ ꯑꯌꯥꯝꯕꯅꯗꯤ ꯉꯥꯛꯊꯣꯛꯑꯦꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯥꯏꯁꯦ ꯃꯥꯒꯤ ꯐꯪꯁꯟꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯐꯣꯔꯃꯨꯂꯥꯁꯦ ꯍꯥꯞꯆꯤꯜꯂꯒ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯇꯥꯔꯦ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯕꯁꯤꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁ꯭ꯄꯥꯏꯅꯁ ꯂꯤꯞꯁ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯟꯈꯤꯕꯗꯨꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯚꯤꯇꯥꯃꯤꯟ ꯑꯦꯒ ꯁꯤꯒꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯋꯦꯕꯀꯣ ꯚꯤꯇꯥꯃꯤꯟ ꯑꯦꯒ ꯁꯤꯒꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯀꯣꯂꯥꯖꯦꯟꯁꯦ ꯃꯥꯅ ꯄꯨꯊꯣꯛꯄ ꯑꯗꯒꯤ ꯃꯥꯏꯗ ꯏꯂꯥꯁꯇꯤꯟ ꯊꯣꯠ ꯊꯣꯠ ꯂꯥꯎꯍꯟꯕꯒꯤꯁꯦ ꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯌꯥꯝ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯨ ꯑꯍꯥꯟꯕ ꯂꯩꯖꯔꯝꯕ ꯀꯝꯄ꯭ꯂꯦꯛꯁꯟꯗꯒꯤ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯁꯇ꯭ꯔꯤꯒꯤ ꯁꯦꯠꯁꯦ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯏꯃꯥꯟꯅꯕꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯈꯪꯗꯦ ꯏꯈꯥ ꯊꯥꯕ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯁ꯭ꯀꯤꯟꯗ ꯆꯦꯟꯖꯦꯁ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯦꯗꯅꯀꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯤꯌꯔꯤꯡ ꯇꯧꯕꯁꯦ ꯇꯥꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯅ ꯍꯦꯛ ꯈꯪꯖꯕ ꯏꯃꯥꯟꯅꯕꯤ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯁꯨꯝ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯖꯔꯅꯤꯁꯦ ꯆꯪꯁꯤꯜꯂꯛꯄ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯃꯣꯏꯁꯨ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯇ꯭ꯔꯤꯒꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯩ ꯑꯦꯇꯤꯆꯨꯠꯀꯤ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯐꯩ ꯃꯥꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅꯁꯨ ꯊꯥꯖꯕꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯒ꯭ꯔꯣꯠ ꯂꯩꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯁꯤꯗ ꯆꯪꯁꯤꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯥꯏꯊꯣꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯁꯦ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯠ ꯃꯌꯥꯝꯁꯨ ꯆꯥꯏ ꯑꯗꯨꯗꯨꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯠꯁꯨ ꯆꯥꯕꯤꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯁꯤꯁꯨ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯐꯖꯅ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯨꯕ ꯃꯇꯝꯗ ꯃꯤꯗꯨꯅ ꯃꯥ ꯍꯥꯏꯁꯦ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯁꯤꯗ ꯊꯥꯖꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯖꯕꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕꯤꯖꯤꯅꯦꯁꯇꯁꯨ ꯒ꯭ꯔꯣꯠ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯂꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯏꯒꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉ ꯃꯇꯨꯡꯗ ꯐꯖꯅ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯑꯅ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ